ngasi video anoba ma share tawrke ko ado sigi video se aina mamang da di share taw dream ne haidi kenogi sida audio pose hana masa khang bazu yawi rang gani ko haidi gomti chakra na haba do koina sengaw semba da ha khiba keno do ne ko na ken sigi potse koina lakshmi gi kubir gi diwali da ka sengaw semba ko pada hapado ado atai atai na haidi kai kai kana base magi benefits te kai kai lege haba do ko adu ki matang da ne adu ga season abiyo haidi si je haidi ngasai gi sengaw da hap khiba do na hap khiba oire ko atai da su yam sin ba ya ba gomti chakra se ko gomti chakra se ko sudarshan chakra haina su khangne ko haidi ma je akoi Lakshmi, Goddess Lakshmi gi maze symbol oi ko Goddess Lakshmi haragadi lan gi ishor ne na aduduna lan gi ishor gi symbol oi bodo sigi gomti chakra se ado khwai aham bada ko hadi mathang ai harak ko hadi sum daw ya bagi shu leire adagi akoi gi business ki oina adum ba su leire ko adagi angang gi dashina ba ko angang gi larik pa ko pa adum ba dashina ba adagi dep leba harasini ko dep leba haragadi migi ꯄꯩꯁꯥꯒꯨꯝꯕ ꯇꯣꯟꯕ ꯈꯣꯠꯄ ꯑꯗꯨꯝꯕꯗꯅ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯑꯗꯒꯤ ꯏꯃꯨꯡꯗꯒꯤ ꯅꯦꯒꯦꯇꯤꯚꯤꯇꯤ ꯂꯧꯊꯣꯛꯄ ꯑꯣꯏꯅ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟꯁꯤꯞ ꯐꯠꯇꯕꯗꯁꯨ ꯒꯣꯝꯇꯤ ꯆꯀ꯭ꯔ ꯌꯨꯁ ꯇꯧꯕ ꯌꯥꯏꯑꯕ ꯑꯗꯣ ꯁꯤꯗ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯁꯣꯂꯨꯁꯟꯁ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯁꯤ ꯄꯣꯠ ꯑꯃꯁꯤꯗ ꯑꯗꯨꯝ ꯂꯩꯁꯨ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯁꯣꯂꯨꯁꯟꯁ ꯍꯥꯏꯔꯒꯗꯤ ꯔꯦꯃꯤꯗꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯁꯨꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯁꯤꯃꯁꯨ ꯍꯥꯏꯐꯦꯠꯇꯪ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯒ ꯌꯦꯡꯕꯗꯤ ꯌꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯈꯜ ꯃꯌꯥꯝꯕꯨꯗꯤ ꯇꯧꯔꯦ ꯁꯤꯁꯨ ꯑꯦꯗ ꯇꯧꯁꯟꯁꯦꯕ ꯑꯗꯨꯝ ꯑꯗꯣꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯀꯣ imungda hairasine ko imungda hairagadi akoina sum ngasai haijaina haidi lakadaba natraga haidi akoigi la upcoming oiro natraga haidi daw hum yade khote kaina khanba leragadi ko kada akoigi room khuding makki kada ko haidi akoi sise koi room ne na khalase basi ai gi ka ne ba haidi ka sis maina chu thek na maina haidi phai de da na ko phai bo khot pai tau de na ko haidi akoi gi yum da lei ba room khuding mak maina loi mak chi gi shape am da leiram gani na ko aduga thongnaw mathak ta ni khangde corner da ni khangde na trak upu gum ba lei boi tara ga di ko si se ko haidi side mari mak ta loin thammo ba si je ka khuding makki thamba yai ko ka khuding makki loin thamba yai ko si se adunga sai gi haidi joint family gumba oi bo khot ba leiraga na keno tauba loina mak thamba pharak ta haraga so only aigi room ne habada aigi bedroom aigi drawing room kari ma haidi ka mani aigi leiba to du tauba yai aduga haidi yum sida aina ahan ne dum aina loima keno tawe kem kanam ta kemta keno tawroi haidi aina shape tawu matamda adu taraga di haidi every room khuding mak ta loin thamba yai ko si se ko haidi si se akoina khwai aham bai se ko haidi good fortune gi damak ta ne ko good fortune plus negative energy bad energies ke ka shugumba mayam se jo ko haidi loina mak remove tawgani ko haidi khwai first ki oina haragani demo ole ko ka gi corner khuding mak sida loina thamba yare ko aham bagi sina aduga mathang dana ko akhoi gi angang gi table da akoina saraswati gi photo gumba thambiram ba shuyai thambiram da ba shuyai ko ai gi di later haidi saraswati gi photo gumba di later ko ado photo later ga chu kai shukai de ba haidi kaino ma akhoi gi kon macha ama da ko sine harase ba ma katang lawraga ne thammo angang gi like to bung ka do thammo ba angang like to bung khat ka do thamba je ka like to bung gi table da ni ko magi tham do je ko si budi thamme ko ado ai gi na ai angang gi thamba matam da ma masana ju sema thamme ko ko ni sum to bu ura bani na mana ha pa je ko amethyst kari kra ma am ha pe du ga si ga je masa mathan da ga dum kaino to raga decorate ka to raga thamje ma na ko aduna akoina sigi gomti chakra se angang gi like to bung gi table da kai da thambi be ai ko ani shubagi da na aduga amana ko amuk sida haisine ko haidi mompak makha da thamba shuyai ba mompak makha da thamga dai masing sina kaya no hai kan se da taret lawra se ba ko se sina khoi gi lukhum gi ko lukhum gi mompak makha gum ba da thambio lukhum gi mompak makha da thammo hai se haidi mang gum ba nuai ti khoti na khala se ba de angang kappe ko le sum khala se ba da tari lukhum gi mompak kha thama mang nuai ta bani khang di mangak na ba gum ba su yawi na ko sum akhoi gi keno to matam da aduduna haidi akhoi gi imung gi icha oiro natraga husband oiro ko asum mangak na gan banu pa dum lei bane bu imung da haidi kenom dang to ba du moigi phamung makha do phamung gi keno gi mompak ki makha da thamba shwai ko haidi sima lei re ko ahum su bagi sina dukan phamba haira sine ko adagi dukan phamba gi dana kamai to ge sida aina lothok ji aham bai je tare le na ko dukan gi dana 13 tare nipan mapan tara 13 ko
ꯑꯩꯒꯤ ꯀꯦꯁ ꯕꯣꯛꯁꯁꯦꯀꯣ ꯍꯥꯏꯗꯤ ꯗꯨꯀꯥꯟ ꯄꯥꯛꯁꯤꯒꯨꯝꯕ ꯂꯩꯔꯒꯗꯤꯀꯣ ꯄꯥꯛꯁꯤꯗꯨꯗ ꯑꯗꯨꯝꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯃꯅꯀꯣ ꯍꯥꯏꯗꯤ ꯐꯤ ꯑꯉꯥꯡꯕ ꯑꯃꯅ ꯑꯗꯨꯝ ꯀꯤꯁꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯀꯦꯁꯨ ꯍꯥꯞꯄꯤꯌꯨꯀꯣ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯀꯣꯟꯒꯨꯝꯕ ꯂꯩꯔꯒꯗꯤ ꯁꯤꯗ ꯍꯥꯞꯆꯜꯂꯒ ꯑꯗꯨꯝ ꯑꯩꯒꯤ ꯄꯥꯛꯁꯤꯗ ꯑꯗꯨꯝ ꯍꯥꯞꯄꯁꯨ ꯌꯥꯔꯦꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯁꯦ ꯄꯥꯛꯁꯤ ꯁꯤꯖꯤꯟꯅꯗꯦ ꯑꯩꯒꯤ ꯁꯦꯡꯒꯥꯎ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯕꯦꯒꯀꯨꯝꯕ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯌꯦ ꯗꯨꯀꯥꯟ ꯐꯝꯕꯗ ꯍꯥꯏꯔꯒꯗꯤꯀꯣ ꯁꯤꯒꯤ ꯃꯉꯥꯁꯦ ꯐꯤ ꯔꯦꯗ ꯀꯂꯔ ꯑꯃꯅꯀꯣ ꯐꯤ ꯔꯦꯗ ꯀꯂꯔꯁꯤꯗ ꯍꯥꯏꯗꯤ ꯔꯦꯞ ꯇꯧꯔꯒꯀꯣ ꯔꯦꯞ ꯇꯧꯔꯒ ꯍꯥꯏꯗꯤ ꯀꯤꯁꯟꯕꯤꯔꯒ ꯅꯠꯇ꯭ꯔꯒ ꯁꯦꯡꯒꯥꯎ ꯃꯆꯥ ꯑꯃ ꯇꯧꯔꯒꯀꯣ ꯍꯥꯏꯗꯤ ꯑꯍꯟꯒꯨꯝꯕ ꯑꯣꯏꯇꯥꯔꯗꯤ ꯁꯦꯡꯒꯥꯎ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯐꯤ ꯔꯦꯠꯁꯤꯅ ꯀꯤꯁꯜꯂꯒ ꯃꯊꯛꯇ ꯂꯪꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯃ ꯐꯥꯖꯜꯂꯦꯗꯅꯀꯣ ꯑꯗꯨꯒ ꯁꯤꯁꯤꯃ ꯊꯝꯕꯤꯕ ꯌꯥꯏꯀꯣ ꯑꯗꯨꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯂꯣꯀꯔꯗ ꯊꯝꯃꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯂꯣꯀꯔ ꯊꯝꯕ ꯌꯥꯏ ꯑꯩꯒꯤ ꯄꯥꯛꯁꯤꯗ ꯊꯝꯕ ꯌꯥꯏ ꯁꯤꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯀꯦꯁ ꯐ꯭ꯂꯣ ꯂꯥꯛꯅꯕꯒꯤ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯃꯦꯟ ꯗꯣꯔꯗꯀꯣ ꯃꯦꯟ ꯗꯣꯔꯗꯁꯨ ꯊꯝꯕ ꯌꯥꯏꯕ ꯃꯦꯟ ꯗꯣꯔꯁꯤꯗꯁꯨ ꯑꯗꯨꯝ 12ꯅꯤ ꯈꯪꯗꯦ 5ꯅꯤ ꯈꯪꯗꯦ 8ꯅꯤ ꯈꯪꯗꯦ ꯍꯥꯏꯗꯤ ꯃꯦꯟ ꯗꯣꯔꯁꯤꯗ ꯑꯩꯈꯣꯏꯅ ꯊꯝꯕꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯁꯦꯝꯕꯤꯔꯣ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯑꯩꯈꯣꯏꯅ ꯂꯪ ꯔꯦꯗꯀꯨꯝꯕꯀꯣ ꯁꯤꯃꯛ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯑꯔꯩꯕ ꯂꯪ ꯑꯃ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯗꯤ ꯁꯤꯁꯦ ꯀꯤꯁꯜꯂꯁꯦ ꯐꯖꯅ ꯀꯤꯔꯒ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯣꯡꯗꯨꯗ ꯊꯦꯠꯂꯣ ꯀꯩꯝ ꯀꯥꯏꯗꯦ ꯃꯤꯅ ꯎꯅꯤꯡꯉ ꯎꯖꯁꯅꯨ ꯍꯥꯏꯗꯤ ꯑꯩꯒꯤ ꯐꯅꯕ ꯇꯧꯖꯕꯅꯤꯅ ꯍꯥꯏꯗꯤ ꯐꯠꯇꯕ ꯇꯧꯕ ꯅꯠꯇꯦꯅ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯔꯦꯗ ꯀꯂꯔꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯏꯅꯕꯀꯣ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯏꯅꯕ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯕ ꯀꯔꯤ ꯀꯔꯥ ꯆꯪꯉꯛꯅꯕꯀꯣ ꯁꯤꯁꯦ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯦꯝꯍꯧꯔꯒꯦ ꯁꯦꯝꯕ ꯂꯣꯏꯔꯀꯥꯟꯗ ꯍꯣꯔꯦꯟ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯅꯕꯀꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯂꯪꯁꯦ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯟꯕ ꯌꯥꯕꯩ ꯃꯑꯣꯡꯗꯀꯣ ꯌꯥꯟꯕ ꯌꯥꯕꯩ ꯃꯑꯣꯡꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯝꯃꯁꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯗꯣꯔꯗ ꯌꯥꯟꯕꯒꯤꯗꯃꯛꯇ ꯊꯣꯡꯒꯤ ꯃꯊꯛ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯁꯨ ꯄꯗꯥꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯔꯗꯤ ꯄꯗꯥꯔꯒꯤ ꯃꯔꯨꯝꯒꯨꯝꯕ ꯍꯦꯛ ꯇꯥꯍꯜꯂꯣ ꯁꯨꯝ ꯍꯪꯒꯣꯏꯔꯒꯗꯤꯀꯣ ꯁꯤꯃ ꯂꯩꯔꯦꯀꯣ ꯇꯧꯕ ꯌꯥꯕꯁꯦ ꯑꯗꯨꯒ ꯅꯦꯛꯁꯇꯀꯣ 3 ꯑꯃꯒ ꯑꯩꯅ ꯆꯦꯔꯪ ꯂꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯁꯤꯗ ꯑꯩꯅ 1 2 3 ꯆꯦꯡꯕꯨꯗ ꯍꯥꯞꯁꯦ ꯆꯦꯡꯕꯨꯗ ꯍꯥꯞꯄꯒꯗꯤ ꯋꯥꯠꯇ ꯄꯥꯗꯕꯗꯣ ꯑꯣꯏꯅꯕꯅꯤꯀꯣ ꯁꯤꯁꯤꯅ ꯑꯃꯨꯛ ꯑꯩꯒꯤ ꯆꯦꯡꯕꯨꯗ ꯂꯩꯁꯅꯣꯕ ꯍꯥꯏꯗꯤ ꯉꯁꯥꯏ ꯁꯤ ꯃꯔꯨꯗꯣ ꯑꯣꯏꯔꯒꯗꯤ ꯁꯨꯃꯥꯏꯅ ꯄꯨꯂꯞ ꯍꯥꯞꯆꯟꯈ꯭ꯔꯗꯤ ꯆꯦꯡ ꯑꯣꯟꯕꯗ ꯄꯨꯂꯞ ꯌꯥꯎꯔꯒ ꯆꯥꯛ ꯊꯣꯡꯕꯗ ꯌꯥꯎꯁꯟꯈ꯭ꯔꯗꯤꯅꯀꯣ ꯑꯗꯨꯗꯨꯅꯀꯣ ꯍꯥꯏꯗꯤ ꯆꯦꯔꯪꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯝꯗ ꯍꯥꯞꯄꯒꯀꯣ ꯅꯥꯀꯟꯗ ꯑꯗꯨꯝ ꯆꯦꯡꯕꯨꯒꯤ ꯅꯥꯀꯟꯗ ꯍꯥꯏꯔꯒꯗꯤ ꯃꯅꯨꯡꯗꯅꯤꯀꯣ ꯍꯥꯞꯇꯣꯏꯁꯦ ꯁꯥꯏꯠ ꯑꯃ ꯑꯗꯨꯝ ꯂꯩꯖꯁꯅꯣꯕ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯣꯟꯕ ꯈꯣꯠꯄꯗ ꯈꯤꯇꯪꯗꯤ ꯌꯦꯡꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯄꯨꯂꯞ ꯌꯥꯎꯔꯒ ꯊꯣꯡꯖꯟꯒꯤꯅꯤ ꯑꯗꯣ ꯁꯤꯁꯤꯃ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯆꯦꯡꯕꯨꯗ ꯀꯩꯗ ꯀꯩꯅꯣ ꯇꯧꯕ ꯑꯃ ꯑꯗꯨꯒ ꯑꯃꯅ ꯗꯦꯞ ꯉꯁꯥꯏꯗꯩ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯍꯣꯏ ꯗꯦꯞꯀ ꯔꯤꯂꯦꯁꯟshipꯀ ꯋꯥꯠꯂꯤ ꯃꯥꯜꯂꯦꯀꯣ ꯑꯗꯣ ꯗꯦꯞꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯁꯦ ꯄꯩꯁꯥ ꯁꯨꯝ ꯃꯤꯒꯤ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄꯁꯤꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯀꯔꯤꯅೋ ꯍꯥꯏ ꯀꯥꯟꯁꯤꯗꯅꯦ ꯁꯤꯗꯁꯨ 7 ꯅꯠꯇ꯭ꯔꯒ 11 ꯂꯧꯔꯣꯀꯣ 11 ꯂꯧꯕꯤꯔꯣ 11 ꯂꯧꯔꯀꯥꯟꯁꯤꯗ ꯌꯥꯏꯉꯪ ꯑꯣꯏꯅ ꯇꯩꯌꯣ ꯁꯤꯗꯀꯣ ꯌꯥꯏꯉꯪ ꯈꯤꯇꯪ ꯇꯩꯕꯤꯌꯣ ꯌꯥꯏꯉꯪ ꯑꯁꯦꯡꯕ ꯂꯧꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯀꯣ ꯀꯌꯥ ꯁꯨꯔꯦ 3 6 7 8 9 10 11 12 ꯀꯣ ꯃꯤꯒꯤ ꯁꯤꯡꯉꯛꯅꯕ ꯅꯠꯇꯦꯀꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯅꯕ ꯑꯩꯉꯣꯟꯗ ꯇꯣꯜꯂꯦꯅ ꯈꯜꯂꯁꯦꯕ ꯑꯩꯒꯤ ꯀꯣꯛꯅꯕꯒꯤꯗꯃꯛꯇꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯁꯤꯗ ꯑꯩꯅ 13 ꯂꯧꯔꯤꯁꯤꯗꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯌꯥꯏꯉꯪꯁꯦ ꯄꯦꯁ ꯁꯦꯝꯕꯤꯔꯒꯀꯣ ꯌꯥꯏꯉꯪꯁꯦ ꯈꯤꯇꯪ ꯁꯤꯗꯀꯣ ꯂꯣꯏꯅꯃꯛ ꯅꯝꯕꯤꯌꯣꯕ 13ꯃꯛꯁꯤꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐꯤꯅ ꯀꯔꯝꯕ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯐꯤ ꯌꯦꯜꯂꯣ ꯁꯤꯖꯤꯟꯅꯒꯗꯕꯅꯤꯀꯣ ꯁꯤꯒꯨꯝꯕꯗ ꯑꯗꯨꯝ ꯃꯆꯥ ꯍꯪꯒꯄꯥꯟ ꯃꯆꯥ ꯑꯃ ꯍꯪꯒꯄꯥꯟꯗꯣ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯠꯁꯤꯃꯗꯤ ꯑꯩꯅ ꯇꯧꯔꯣꯏꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯎꯠꯄꯅꯤꯀꯣ ꯁꯤꯒꯤ ꯔꯦꯗꯁꯤꯒꯤ ꯃꯍꯨꯠꯇꯀꯣ ꯍꯥꯏꯗꯤ ꯐꯖꯅ ꯇꯥꯕꯤꯌꯨꯀꯣ ꯔꯦꯗꯁꯤꯒꯤ ꯃꯍꯨꯠꯇ ꯌꯦꯜꯂꯣ ꯃꯆꯨꯒꯤ ꯐꯤ ꯑꯗꯣ ꯉꯁꯥꯏ ꯁꯤꯁꯦ ꯌꯦꯜꯂꯣꯁꯦ ꯂꯣꯏꯅ ꯑꯩꯅ ꯉꯁꯥꯏꯗ ꯍꯥꯏꯗꯤ ꯃꯆꯨꯁꯨ ꯂꯣꯏꯅ ꯇꯩꯔꯦꯀꯣ ꯁꯤꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗꯁꯨꯀꯣ ꯍꯥꯏꯗꯤ ꯏꯟꯇꯦꯟꯁꯟꯗꯣ ꯑꯩꯒꯤꯀꯣ ꯍꯥꯏꯗꯤ ꯑꯩ ꯉꯝꯕ ꯑꯣꯏꯖꯔꯒꯦꯀꯣ ꯍꯥꯏꯗꯤ ꯃꯤꯒꯤ ꯇꯣꯜꯂꯤꯕ ꯈꯣꯠꯂꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯀꯣꯛꯆꯔꯒꯦꯀꯣ ꯍꯥꯏꯕꯒꯤꯀꯣ ꯑꯗꯨꯒꯤ ꯋꯥꯈꯟꯗ ꯈꯜꯂꯒ ꯇꯧꯕꯤꯌꯣꯕ ꯑꯗꯣ ꯁꯤꯁꯦ ꯂꯣꯏꯅꯃꯛ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯗꯤ ꯁꯤꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯡ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦꯀꯣ ꯁꯤꯗꯤ ꯍꯥꯏꯐꯦꯠꯇꯪ ꯑꯗꯨꯝ ꯇꯥꯁꯜꯂꯒ ꯈꯤꯇꯪ ꯃꯊꯛꯇ ꯀꯩꯅꯣꯝꯃ ꯍꯥꯏꯗꯤ ꯐꯤ ꯑꯃ ꯀꯔꯤ ꯑꯃ ꯑꯗꯨꯝ ꯀꯤꯁꯟꯕꯤꯔꯦꯅꯀꯣ ꯍꯪꯒꯄꯥꯟꯁꯦ ꯀꯩꯅꯣꯁꯦ 13 ꯑꯩꯅ ꯂꯧꯈꯤꯕꯁꯦꯀꯣ ꯍꯪꯒꯄꯥꯟꯁꯦ ꯀꯤꯔ ꯀꯗꯥꯏꯗ ꯊꯝꯒꯗꯕꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯂꯥꯠꯄ ꯏꯁꯣꯔꯅꯦ ꯍꯥꯏꯔꯁꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯊꯝꯕꯤꯌꯣ ꯍꯥꯏꯕꯅꯤꯀꯣ ꯑꯁꯦꯡꯕꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯗꯦꯕꯀꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯃꯥꯡꯒꯣꯟꯗ ꯀꯩꯗ ꯂꯥꯠꯅꯔꯝꯒꯅꯤꯅꯀꯣ ꯃꯥꯒꯤꯗ ꯊꯝꯃꯣꯕ ꯁꯤꯁꯦ ꯃꯇꯝ ꯈꯔ ꯊꯝꯃꯣꯀꯣ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯊꯝꯗꯣꯏ ꯅꯠꯇꯦꯀꯣ ꯃꯇꯝ ꯈꯔ ꯊꯝꯃꯅꯤꯀꯣ ꯃꯇꯝꯈꯔ ꯊꯝꯕ ꯍꯥꯏꯔꯒꯗꯤ ꯍꯞꯇꯥ ꯑꯃ ꯊꯝꯕꯅꯤ ꯈꯪꯗꯦ ꯊꯥ ꯑꯃ ꯊꯝꯕꯅꯤ ꯈꯪꯗꯦꯀꯣ ꯍꯥꯏꯗꯤ ꯊꯝꯃꯣ ꯑꯗꯨꯝ ꯁꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯗꯨꯛ ꯊꯥꯕ ꯈꯣꯠꯄꯗ ꯑꯗꯨꯝ ꯂꯩꯖꯁꯅꯨ ꯃꯥꯁꯨꯀꯣ ꯑꯗꯨꯝ ꯐꯝꯃꯒ ꯂꯩꯖꯔꯁꯅꯨꯀꯣ ꯑꯗꯨꯒ ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯇꯨꯔꯦꯟꯗ ꯂꯪꯊꯣꯛꯀꯣꯕ ꯁꯤꯒꯤ ꯄꯣꯠꯁꯦ
ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯇꯨꯔꯦꯟꯗ ꯀꯩꯗ ꯂꯪꯊꯣꯛꯄꯤꯈꯤꯕ ꯁꯤ ꯇꯧꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯗꯦꯞꯀꯨꯝꯕ ꯌꯥꯝꯅ ꯂꯩꯌꯦ ꯈꯣꯠꯂꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯁꯀꯤꯀꯣ ꯔꯤꯂꯦꯁꯟshipꯀꯤ ꯃꯇꯥꯡꯗꯅꯀꯣ ꯍꯥꯏꯗꯤ 5 ꯈꯛꯇꯪ ꯂꯧꯊꯣꯛꯄꯤꯔꯣꯀꯣ ꯁꯤꯗꯩꯀꯣ 5 ꯂꯧꯊꯣꯛꯑꯒ ꯁꯤꯟꯗꯨꯔ ꯉꯁꯥꯏꯅ ꯑꯩꯅ ꯍꯥꯏꯗꯤ ꯗꯦꯞꯀꯨꯝꯕ ꯂꯩꯕꯗꯅ ꯍꯥꯏꯗꯤ ꯌꯦꯜꯂꯣ ꯃꯆꯨ ꯇꯩꯌꯣ ꯍꯥꯏꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯌꯥꯏꯉꯪ ꯇꯩꯌꯣ ꯍꯥꯏꯅꯀꯣ ꯁꯤꯗꯅ ꯁꯤꯟꯗꯨꯔ ꯑꯉꯥꯡꯕꯁꯦ ꯈꯤꯇꯪ ꯅꯝꯕꯤꯔꯣꯀꯣ ꯑꯗꯨꯒ ꯁꯤꯅ ꯑꯃꯨꯛ ꯔꯦꯗ ꯀꯂꯔꯗ ꯇꯧꯒꯗꯕꯀꯣ ꯔꯦꯗ ꯀꯂꯔꯁꯤꯗ ꯔꯦꯗ ꯀꯂꯔ ꯀ꯭ꯂꯣꯠꯁꯤꯗ ꯔꯦꯞ ꯇꯧꯔꯅꯤꯅꯀꯣ ꯑꯗꯨꯒ ꯂꯪ ꯑꯉꯥꯡꯕꯅ ꯌꯦꯠꯁꯟꯕꯤꯌꯣ ꯃꯊꯛꯇ ꯐꯖꯅ ꯌꯦꯠꯁꯟꯕꯤꯌꯣꯀꯣ ꯍꯥꯏꯗꯤ ꯀꯩꯝꯇ ꯊꯣꯛꯂꯛꯇꯅꯕ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯤꯟꯅꯈꯤꯕ ꯂꯪꯁꯦꯀꯣ ꯍꯥꯏꯗꯤ ꯌꯦꯜꯂꯣ ꯃꯤꯛꯁ ꯇꯧꯋꯦꯀꯣ ꯁꯤꯁꯦ ꯑꯗꯣ ꯔꯦꯗꯀꯨꯝꯕ ꯂꯩꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯔꯦꯗ ꯁꯤꯗ ꯃꯇꯦꯛ ꯑꯃ ꯌꯥꯎꯔꯦꯀꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯐꯖꯅ ꯀꯤꯁꯜꯂꯒ ꯑꯩꯒꯤ ꯂꯥꯏ ꯂꯥꯠꯐꯝꯗ ꯊꯝꯃꯣ ꯁꯤꯁꯦ ꯑꯗꯣ ꯁꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯔꯤꯂꯦꯁꯟship ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯑꯩꯈꯣই ꯌꯨꯝ ꯀꯩ ꯄꯥꯟꯕ ꯈꯣꯠꯄꯗꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯗꯒꯤ ꯑꯃꯅ ꯀꯩꯅꯣ ꯇꯧꯗꯦꯅ ꯈꯜꯂꯁꯦꯕ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯋꯥ ꯈꯛꯇꯪꯁꯨ ꯅꯠꯇꯕꯤꯗ ꯍꯁꯕꯦꯟ ꯋꯥꯏꯐ ꯈꯛꯇꯪꯒꯤ ꯋꯥ ꯅꯠꯇꯕꯤꯗ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕ ꯈꯣꯠꯄꯒꯨꯝꯕꯁꯨ ꯂꯩꯕꯁꯦꯀꯣ ꯑꯗꯨꯁꯨ ꯐꯒꯅꯤꯀꯣ ꯑꯗꯨꯗꯨꯅ ꯁꯤꯁꯤꯅ ꯑꯩꯒꯤ ꯂꯥꯏ ꯂꯥꯠꯐꯝ ꯖꯒꯥꯗꯣ ꯑꯃ ꯍꯦꯛꯇꯗ ꯑꯗꯨꯝ ꯑꯩꯅ ꯈꯣꯏꯔꯝꯃꯤꯕ ꯏꯁꯣꯔꯗꯣ ꯑꯗꯨꯒꯤ ꯃꯄꯥꯗꯣ ꯑꯗꯨꯒꯤ ꯖꯒꯥꯗꯨꯗ ꯊꯝꯕꯤꯌꯣꯕ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯟꯗꯤꯔꯅꯦ ꯑꯩꯅ ꯃꯟꯗꯤꯔꯅꯦꯅ ꯁꯦꯝꯃꯒ ꯊꯝꯖꯔꯤꯕ ꯑꯩꯒꯤ ꯈꯨꯕꯝꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯈꯨꯕꯝꯗꯣ ꯑꯗꯨꯗ ꯊꯝꯃꯁꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯒꯣꯃꯇꯤ ꯆꯀ꯭ꯔꯁꯦ ꯍꯥꯏꯗꯤ ꯀꯃꯥꯏ ꯀꯔꯤ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗꯒꯦ ꯈꯣꯠꯀꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯏꯟ ꯗꯤꯇꯦꯜꯁ ꯑꯣꯏꯅ ꯈꯔꯕꯨꯗꯤ ꯍꯥꯏꯔꯦꯀꯣ ꯁꯤꯁꯨ ꯃꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯣ ꯌꯦꯡꯉꯁꯦꯀꯣ ꯑꯗꯨꯒ ꯁꯟꯗꯦꯒꯤꯗ ꯑꯩꯅ ꯋꯥꯔꯛꯁꯣꯞ ꯑꯃ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯁꯨ ꯑꯗꯨꯝ ꯔꯦꯖꯤꯁꯇꯔ ꯇꯧꯕꯤꯕ ꯌꯥꯔꯅꯤꯀꯣ ꯑꯗꯨꯝ ꯈꯤꯇꯪ ꯉꯟꯅ ꯑꯗꯨꯝ ꯇꯧꯁꯟꯕꯤꯔꯣ ꯌꯥꯎꯒꯗꯕ ꯂꯩꯔꯒꯗꯤ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ